Kuina punsi nuksang ni hingnaba ki araiba pambei by Ferdinand Yo-Yo. Hauski matamda miyoiba ayamba sahi yamna punsi na dre amadi hekte sigalle. Maram asina matam kuina hingnabagidamagta kari seksin thaurang paikhatpa yai haibasi adomna khangbiramlagasu amuk nawhaunana khanganba asi aigidi ithawni. Kuina punsinabagi upay khra ay koy punna khaminasi. Number 1, wakhal nungai na laibiyo. Laina tina narlibasi 90% di wakhal de oirakpani haina akhangai sina haikre. Maram asina wakhal bu nungai rabadi haksang pukning thamoi gi anaba igi isial loina normal oina thammi. Wakhal nungai na laiba haibasi nungaiba isai tabigani nokphade video films amadi atai nungaiba entertain kaya yengbiraga pothabiyo. Masina atsuki matik kuina punsiali amadi naha oitokhalibani. Number 2, exercise. Haksang sajel lepa latina tawbigani ngehak ayukta walking satpiyo, jogging tawbiyo, khongkut leng otpiyo masina haksang sitava arumba fet mayam silauthoi amadi haksang da nungaitaba ehenba kaya adu hanthali, blood circulation normal oihali, liver kidney heart ki anaba lehande. Number 3, ising yamna thapiyo amadi afaba maji oiba sindak sabiyo. Nongwada ising liter mari rom thapiyo amadi haksangi nungaitaba amot akai kaya sengdoknaba hotnabiyo. Fattaba amot akai kaya kidney na sengdoklaga yung oina thadorakani amadi haksangi amangba oina fattaba sing adu mapan thongda thadoraklagani. Maram asina yaribam kai ising yamna thapigani. Afaba masi oiba sinjak haibadi organic farming product tibiyo aduga sabiyo. Vitamins, proteins atai kanarba vegetables kaya sabiyo. Yaribam kai sanga toina sabiganu. Marak-marakta nga khara yawbasu yai adubu vegetables na khwaidagi phaba oigani. Hinjang leibadasu hidak saiba saidabi yengbiyo maramdi asigumbi hidak saiba sinjakti amukka hena fatte maram asina isagi inkolda thabane hena fai. Number 4, yamna sasin binu amadi saba hantabiyo. Pangsat saraga pangphai phaiba, pangsat saraga pangtumtumba, puk pik thana saraga tumsin duna laiba asi yamna fatte. Yaribam kai ka hena sasin ganu masina haksang noikalakani aduga BP ati haksang kaya ta akaiba lakna punsi telhali haibasi kawinno. Number 5, antioxidant vegetables amadi atai. Antioxidants ki mana masing kharaga haksang de hugi mas oiba potlam mangan takhanduna haksang butik kaidna thamba ngamba mana masing amadi kaya sing adubuni khudam oina jams haibong palang sa green tea, blueberries, dark chocolate, strawberries, goji berries, keli, red carrots, beans, beets, spinach, grapes, apples, orange, nuts, whole grains, omega 3 and salmon fish, cranberry, sweet, cherry, pumpkin seed asin sing basi sabiyo. Number 6, miraktin biyo. Miloy na ba miraktin doon na fagi sugay tawbigani awaba kokhali ngehak nonghali marup mapang sing kairo lekay sing pulaga ngehak isay tami na ba fagi parang tawbasi yam na kanay. Adubu yu takpat thok thak asidi yaribam kay hadok bigani punsido sangdok padilay na tensil lakani. Number 7, aran mathabak tawbida na ba amadi nisasaban lepiyo. Kuina punsi nung sangna laning ladi fattaba tabag thok thak horan sidi utfat ngayaki wakal lepiyo amati afaba tabag tamay onsin bigani aduga nisasaba yu kahena takba zurup kwa talab khaini fiktan na saba sidina basi punsi tenhali haibasi kawinu na sana. Number 8, afaba tabag tawbiba puksel sengba afaba tabag tawba minungsi sawa migi awabada sarup yabiba asna laina mapuna sanbi aduga matam kuina hingali haina thana dagi ipai pusing na thajanabi amalai maram asna afaba tabag tawbiyo afaba lamsat wakal khanbiyo masina adongi pungning wakal bu ingna tangdu laitana lehele. Number 9, hui hawdong theba atai thambiyo. Hui hawdong hamsters theba guinea pig parrot yung khunu mayam asin loibiyo amadi makhoi kumhai du yengbiraga harau na leibiyo masina awa wakal kokhali amadi punsi nung sangna tungkoy na lehele.
Hojikti adom mathakta panjakriba tips mapal asi apply tawbiro aduga kayam kanai haibdu yengbiro. Ferdinand Yoyo Ferdinand.